security advisor gi order ama leibra habigi chingna badu leire aduna madu leiragadi kari maramgi manipur manungda manipur thaba gari sing chatpa yaroi haina athing pibase kari maramgi no habasi security advisor ro mari leinaba authorities singna fajana miyam clarify to hum toi aduna adu natragadi manipur ji manipur oiribra habiki question se yam chawna laani yam ajuksho dum leiredana ko swaisida as kari haidom no khangde da manipur manungda travel to boda manipur thaba wahi si manipur haiba wahi si na ba yaroi hairagadi makhoi si deploy torga la idun manipur na tabraija hangninge ba makhoi na deploy toriba makhoi laiba sida makhoi si function to laiba du moina leiri si kadai da no aduna sigum wangsi ma yam lakani aduna matam saringai da masi simdo hobu chumi aduga madugi mari leina ba sing asoiba le magati asoiba sing do chapsana jara piba mathau tai aduga hauji khoigi media na loriba wari fisu makata na hing su adum general body meeting ma pangtho matungda makata ba wari sing su lowi gani aduna sigum pibam si sum lakpa haibasi government gi su apaba natte miyang gi su apaba natte aduna masi yangkanda government sina khoi yam initiative oiba step ma lawrakani haibagi thajabadu lei na swain tham. Okay sir, thank you so much.